National Highway 102A Sangshat Tangnopal Lambigi Package 1 gi paringda logi wangmada Sagatliba structure sing Numit mangani gi Manungda masa-masana Louthoktrabadi Eviction Touragani haina Kamjong district ki Deputy Commissioner L.N. Kasungna Kangankre Hiramasigi matang the DC L.N. Kasungna thokpa notice aman hai National Highway Act 1956 ki makada notification thokraba matungda Sangshat Tangnopal gi nauna semgadoriba lambi asigi Package 1 gi paringda logi wangmada structure kaya sajilakpa thengnare hiramasigi matangda mamang chahigi me tang tareta khulgi Chairman amasung mari leinaba Village Authority ga mifam pangtoktuna tha adumaki tang kuntra faubagi manungda logi wangmada sajilakliba structure sing sidoknana ba khanganki adubunga si fauba lam khopchilaga sariba structure sing lengdana adumak leiri masina nauna semlakkadoriba National Highway number 102A gi Package 1 gi saruk asida chauna apanba pire maramaduna hairiba structure sing asi numit 15 gi manungda masa-masana sidokadabani Manungda makataba notice thokpa Eviction amasung demolition ki thabak chatharagani haina DC L.N. Kasungna notice asina makata na khangali